अरोइबा पाउ पिजरी PM Modina Nupi Singbu Hena Mapangal Pibagi Matangda International Women's Day ga mari leinana khangalaba nupi kharada mahaki social media account sing kusinagadori Prime Minister Narendra Modi na Bihar gi Bagalpurda ngasi Prime Minister Kisan Sanman Nidhi Scheme gi 18 suba installment release tawragadori Delhi Assembly gi nipalak suba ahanba mifam ngasi phamba hokre Amadi Moramda International Market ta lupa lakh yankhaiga taret romgi senpham oigadaba heroin powder mioi anidagi phagat khre MAMI TV Sandok Chaba National amasung International News Meeting tabiri bupumna makpo NIRUPAMA MUTUM na taramna ukchari Pau Sandok na pizari India ke Prime Minister Narendra Modi na nupi singbu hena mapangal pibagi matangda lagliba March nipan International Women's Day ga mari leinana khangalaba nupi kharada mahaki social media account sing khusinaduna paihangadori Laibak asidagi khangalaba nupi sing aduna Prime Minister gi social media account sing adu sizinaduna maikhoi gi mai paklakpa amadi atopa wari kaya ama phongdokpagi khudong chaba singsu pigadori Numit asida laibak asigi puwari dagi hauduna nupi singna laurakliba thaudang sing amadi makhoida hojik piriba pangal amadi tungda lakadoriba thabak thoram singda saruk yagadoriba sing adubu ningsing laduna mahaki social media account sing adu khusinagadoribani nupi singbu ikai khumnaba utpa asina India ge culture ge oiba khwaidagi thak wangba khongpham amani Laibak asigi constitution sembadagi hauraga ningkha tambagi ihauda nupi singna laurakliba thaudang sing adu nauhongnana Narendra Modi na ningsingki Prime Minister Modi na Bihar gi Bagalpurda ngasi Prime Minister Kisan Nidhi Scheme 18 suba installment release tawri scheme asi khada singda tangkak ahum lakthokna chahi amada I'm happy to know that this from Manipur Kendra Chatreka Kuntra Mathoida virtual oina yengba phangani hairi thoram asida chaurakna lomi crore ani romna saruk yagani haina panari hairi Wapam Singh asi phongdokladuna Kendragi Agriculture and Farmer Welfare Minister Sibra Singh Chauhan hai thoram asi Kendra amasung state lengakna sinduna Kisan Sanman Samaro haina lomi singna scheme asigi matangda wakhal tahanbagi matangda su thoram pangthokani hairi Delhi Assembly ki nipalak suba ahanba mifam ngasi phamba hokre Protem Speaker Arbinder Singh Labli na nauna khanrit khraba MLA Singh bu wasak lohan khre wasak lobagi thoram aduda nauna Delhi gi CM Phampuri bi Rekha Gupta su MLA oina wasak lokre Rekha Gupta Delhi gi mari suba nupi na pham asi paiba oiri Deputy CM Prabhas Verma amadi Cabinet Minister Singh su makhatana Protem Speaker na MLA oina wasak lokre Delhi gi nauna Chief Minister oina wasak laukraba Rekha Gupta na Chief Minister Office ta phangkhibaga Freedom Fighter Dr. B.R. Ambedkar amadi Bhagat Singh gi photo lokthokuna Mahatma Gandhi President Draupadi Murmu amadi Prime Minister Narendra Modi gi photo na mahut sinkhre BJP asi anti Dalit ni haina hana gi Chief Minister atisina maral sikre mahaki ex ta thagalakpa post amada mahakna hana Chief Minister oina office ta phamlingai matamda Ambedkar amadi Bhagat Singh yawba photo ama loinana hojik nauna Chief Minister oiraba Rekha Gupta na Chief Minister office ta phamlaba matungda Mahatma Gandhi President Draupadi Murmu amadi PM Narendra Modi yawba photo ani adu changdamnaduna BJP asi anti Dalit ni haina maral sirakli Mahangna thagalakpa post aduda makhatana phongdorakpada
AAP gi Chief Arvind Kejriwal na luchingduna Delhi da lengak pairingai matamda Baba Saheb Ambedkar amadi Syed Bhagat Singh gi photo Delhi government ki office pumbada thetuna thamlambani adubu Delhi da BJP na power hack pairakpaga makoi ani gi photo Chief Minister office taki lokthokibani masina takpadi BJP asi anti Dalit oibada natana anti Sikh party ni haina phongdokhi loinana AAP gi Chief Arvind Kejriwal nasu freedom fighter ani gi photo lokthokhiba asina Laibak asigi Dalit icon anigi follower mioi million kaya gi thamoi sokningai ni BJP na lokhalakliba khongthang asi achumba nate BJP party na Prime Minister Narendra Modi photo hapala akai beleite adubu Baba Saheb amadi Bhagat Singh gi photo lokthok piganu haina Arvind Kejriwal nasu mahaki X ta thagalakpa post amada phongdorakli Amarom Chief Minister Rekha Gupta na AAP na maral sirakliba adubu yaningdaba phongdokladuna BJP government asina Chief Minister office tagi Ambedkar amadi Bhagat Singh gi photo office tagi lokthokpa leite Kejriwal na luchinggiba party asina makhoina tauramba corruption sing adu losinduna nathaina ba hotnabada BJP government asida maral sizilapani Laibak asigi luchingba Mahatma Gandhi President amadi Prime Minister gi photo Chief Minister office ta Thelanu haibra Ambedkar amasung Bhagat Singh bu Laibak asigi miyamna ikai khumnariba luchingbani makhoi gi su Chief Minister office ta mafam chawna lei haina AAP na maral sirakliba adugi mayokta pakhum oina pirakli Moramda international market ta lupa lakh yankai taret rongi senpham oigadaba heroin powder mioi ani deki fagat khre hairi hairiba thodok asi Mizoram gi Nunglei district ke Lunglei town da bike tongduna lakpa nupa amaga nupi amaga dege Assam Rifles amadi Excise and Narcotics Department ki apunba team amana phabani hairi pharaba mioi ani adu makha taba ain gi thabak lokhat anabagi damak police station singda sinakre hairi Hauzik Uttar Pradesh ki Prayagraj da pangthokliba Mahakumbha Mela asibu lana uhanduna social media platform singda thagatpa mioi 12 gi mathakta police na FIR case tawre haina Deputy Inspector General of Police DIG Baiva Krishna na phongdorakli mioi crore ama hena Mahakumbha Mela ga mari leinana irupa lakpa mioi singi mathakta aranba moongda content semduna social media da thagalakba mioi chamaga nifugi mathakta complaint register tawrakhiba manungda hauzik fawgi oina mioi 13 FIR register tawre hairi loinana lakliba February 13 ta pangthokadoriba Mahasibarati gi mangoinana Mahakumbha Mela pangthokliba mafam asida traffic jam thoktananaba amadi lai khuramba lakpa crowd singi marakta asoi angam thoktananaba police ki maikaidagi su akanba section tharang laukhatpaga loinana DIG Baiva Krishna na makhatana phongdorakli West Bengal ki Chief Minister Mamata Banerjee ngasi Dono Dayano Auditorium da Senior Doctor amadi Junior Doctor loyana Dr. Tamliba Mahiroi Singh unabagi thauram amada mamangda thokhiba yamna nungaitaba thodok amasu oikiba RG Medical College and Hospital gi rep tawduna hatkiba adu mahaki machal nupi amasuni haina phongdokre mahangna thauram aduda makhata na phongdokhibada mahaki leingakna Aprajita bill fawba semduna thodok aduda chenariba mioibu sibagi chairak fawba pinanaba hotnaki hairiba bill asi government na pass tawkhre president gi ayaba ngairi matam kharagi mamangdasu Trinamool Congress ki MP singna president Draupadi Murmu gasu unaduna puthokliba bill asigi matangdasu khanabasu leikhre hainasu mahakna phongdokhi
Jammu and Kashmir bu Central Government na Union Territory dagi state ta hangal hangani haiba wafam thabak ta onthokri phawba Congress government na tumina leiroi haina Congress ki President Tariq Ahmed Karana phongdokre mahangna BJP ki local unit ta Prime Minister na luchingba government na haikiba wafam adugi matangda sandokna hairakna basu appeal tawki Jammu gi murti da pangthokkiba Jammu and Kashmir bu Union Territory dagi state ta hangatnaba numit 15 chupna pangthokadaba campaign gi saruk ama oina pangthokpa workers singi convention amada mahakna wafam asi thamkibani nupi amabu film kumhangani haijilaga ikai kumnaba manghalamle hairi thaudok asi Maharashtra gi Thane area dagi scheduled caste nupi amabu film industry amada pullaga maru oiba saklon kaya lahongani haiduna lana lamjinglaga hanjin ikai kumnaba manghan bikibani Thane police station na hariba thaudok asigi matangda case ama register tawkhre hairi thaudok asiga mari leinana Thane police na phongdokhibada nupi asigi ikai khumnaba manghan kiba nupa adu khakta natana atopa mioi ahum amasu case asiga mari leinana book ama tawkhre hairi panbaya badi chahi ahum gi mamangda book tawraba mioi mari gi manungda nupi amana victim oiribi nupi adubu achoba film star oihangani haiduna themlaga ikai khumnaba manghan bikhiba nupa aduda mahakna sinakhibani hairi victim oirabi nupi adubu nupa aduna Mumbai gi hotel kayada amadi Singapore da puduna hanjin ikai khumnaba manghan bikibani su hairi thaudok asida chenaba mioi mari adugi mathakta matik chaba action laukhatnaba Thane police station na thaurang tawba hore hairi adubu hojingmaki oinadi chenariba mioi sing adu amata phaba leitri hairi Pakistan amadi Afghanistan ki Taliban ani ki marakta ungkhatnaba hengalagtuna akanba maongda nongmei kapnaba haukhre hairi haukhiba numit kharani gi mamangdagi Trokham border da Pakistan amadi Taliban lanmi singa kanna muknarakpadagi khut thoknaba haurakhibani Pakistan gi media na phongdokhibada leibak ani gi lanmi singna khut thoknariba asi pung 36 surakle haujik lanpham amagum oire hairi khut thoknaba aduna maram oiraga border su thingzele lalon itik tawbasu lephankhre loinana mission singsu mafam asida tathok chachin tawbasu thingkhre hairi makha tanasu Pakistan gi lanmi amadi Taliban lanmi sing high alert oinasu leinari haujik phawbugi oinadi nakal animakna wari sanabasu leitri haina agency na phongdorakli aroibada maroiba paw amu hana pizari PM Modi na nupi singbu hena pangal pibagi matangda International Women's Day ga mari leinana khangalaba nupi kharada mahaki social media account sing khusinagadawri Prime Minister Narendra Modi na Bihar ki Bhagalpur da ngasi Prime Minister ki San Samman Nidhi scheme gi 18 suba installment release tawgadawri Delhi Assembly ki nipalak suba ahanba mifam ngasi phamba hokre amadi Moram the international market ta lupa lakh 58 rongi senpham oigadaba heroin powder mioi ani dagi phagat khre Hauziki oina MAMI TV na sandok jaba national amasung international news loishin jare makha tabak pawgi damak mi eng taduna leibiu